ꯂꯥꯏꯕ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯒꯗꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯌꯨ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ, ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯉꯔꯥꯡ ꯑꯩꯅ ꯁꯦꯝꯖꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨꯗ ꯑꯩꯈꯣꯏꯅ ꯉꯁꯤꯁꯦ ꯃꯌꯥꯝ ꯄꯩꯁꯥ ꯈꯔ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯈ꯭ꯔꯦ꯫ ꯂꯨꯄꯥ 4,000ꯈꯛ ꯍꯥꯟꯅ ꯃꯌꯥꯝ ꯊꯥꯖꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯃꯥꯗꯨꯗ, ꯑꯃꯁꯨꯡ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ, ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯟꯊꯔꯨꯕꯗꯣ ꯃꯌꯥꯝ ꯍꯟꯊꯔꯨꯕ ꯋꯥꯈꯜ ꯍꯟꯊꯔꯨꯕ, ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯁꯣꯟꯊꯔꯝꯕ ꯋꯥꯈꯜꯗꯨꯒ ꯄꯥꯡꯒꯜ ꯂꯥꯛꯈꯤꯕ, ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯃꯥꯗ ꯃꯇꯦꯡ ꯄꯥꯡꯖꯕꯁꯦ ꯏꯃꯥ ꯂꯩꯇꯦ ꯍꯥꯏꯅ ꯄꯥꯡꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯃꯥꯕꯨ ꯅꯨꯡꯁꯤꯖꯩ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅꯁꯨ ꯏꯃꯥꯗ ꯅꯨꯡꯁꯤꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯗ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯏꯃꯥꯗꯗꯤ ꯀꯔꯤ ꯐꯥꯎꯕꯤ? ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯕꯁꯦ ꯑꯩꯈꯣই ꯂꯩꯔꯒ ꯄꯥꯡꯕ ꯅꯠꯇꯦ, ꯑꯩꯈꯣꯏ ꯈꯥꯏꯅꯔꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯍꯥꯏꯕꯗ ꯏꯃꯥꯅꯁꯨ ꯅꯈꯣꯏꯗ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯄꯥꯡꯒꯜ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ ꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ꯫ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ꯫ ꯏꯃꯥꯗꯨꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯃꯥꯁꯦ ꯗꯥꯛꯇꯔꯗ ꯆꯦꯛꯑꯞ ꯆꯠꯂꯤ ꯍꯥꯏ ꯊꯥ ꯈꯨꯗꯤꯡꯒꯤ, ꯑꯗꯣ ꯍꯟꯗꯛ ꯆꯦꯛꯑꯞ ꯆꯠꯄꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯄꯅꯤ, ꯑꯗꯨꯅ ꯌꯥꯝ ꯃꯊꯥ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ꯫ ꯑꯩꯅ ꯏꯃꯥꯁꯤꯗꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯄꯤꯖꯔꯛꯄꯅꯤ, ꯃꯇꯨꯡꯗ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯎ, ꯏꯃꯥ ꯑꯩꯈꯣꯏꯅ ꯄꯤꯖꯒꯦ, ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯏꯃꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯖꯈꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨ ꯈꯛ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕꯅꯤ ꯃꯌꯥꯝ꯫ ꯏꯃꯥꯗꯨꯅ ꯋꯥꯈꯜ ꯍꯟꯊꯕ, ꯃꯤꯅ ꯉꯥꯡꯕꯤꯔꯛꯏ ꯍꯥꯏꯗꯨꯅ ꯂꯣꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯣ, ꯏꯄꯥ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯌꯔꯁꯨ ꯏꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ, ꯄ꯭ꯔꯦꯌꯔ ꯁꯄꯣꯔꯠ ꯂꯩꯈ꯭ꯔꯦ, ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤꯁꯨ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯃꯌꯥꯝ꯫ ꯏꯃꯥꯗꯣ ꯌꯥꯝ ꯍꯔꯥꯎꯔꯦ, ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯉꯁꯤ ꯍꯥꯏꯐꯦꯠ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯌꯥꯝ꯫ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ, ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯁꯄꯣꯔꯠ ꯌꯥꯝꯅ ꯌꯥꯎꯏ ꯃꯌꯥꯝ꯫ ꯌꯥꯝ ꯊꯥꯒꯠꯆꯩ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ꯫ ꯃꯌꯥꯝ ꯃꯁꯛ ꯎꯅꯗꯕ ꯇꯥꯔꯒꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯕꯁꯦ ꯌꯥꯝꯅ ꯑꯊꯣꯏꯕ ꯀꯩꯅꯣꯅꯤ, ꯏꯁꯣꯔꯒꯤ ꯕꯣꯔꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯃꯌꯥꯝ꯫ ꯑꯗꯨꯒ ꯏꯃꯥꯗꯨꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯂꯥꯛꯈ꯭ꯔꯦ, ꯏꯪꯊꯕ ꯂꯥꯛꯈ꯭ꯔꯦ ꯃꯌꯥꯝ꯫ ꯏꯃꯥꯗꯨꯗ ꯑꯩꯅꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯏ, ꯏꯃꯥꯒꯤ ꯑꯅꯥꯕ ꯗꯤꯄ꯭ꯔꯦꯁꯟ, ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯣꯟꯊꯕꯗꯣ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ, ꯑꯗꯨꯒ ꯏꯃꯥꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯌꯔꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤꯁꯨ ꯑꯣꯏꯅ ꯃꯇꯦꯡ ꯈꯤꯇꯪ ꯑꯣꯏꯔꯒꯁꯨ ꯄꯥꯡꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕ, ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯕꯅꯦ ꯃꯌꯥꯝ꯫ ꯑꯩꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯖꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯩꯅ ꯏꯄꯥꯅ ꯇꯧꯍꯟꯕꯤꯕꯅꯤ ꯃꯁꯦ, ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯔꯛꯄꯁꯦ ꯍꯥꯏꯐꯦꯠ ꯌꯥꯝꯃꯦ ꯃꯌꯥꯝ꯫ ꯌꯥꯝ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯒꯗꯕꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯋꯥꯠꯂꯤ ꯃꯌꯥꯝ꯫ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯃꯇꯦꯡ ꯄꯤꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ, ꯑꯣꯖꯥꯁꯤꯡ, ꯑꯗꯣꯝꯒꯤꯁꯨ ꯊꯧꯒꯜ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯃꯌꯥꯝ, ꯑꯩ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯄꯥꯊꯣꯛꯆꯒꯦ꯫ ꯀꯃꯦꯟ ꯑꯃꯈꯛ ꯔꯣꯕꯦꯟ RT ꯕ꯭ꯂꯣꯛ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯁꯤꯅ ꯍꯜꯂꯦꯂꯨꯌꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯍꯜꯂꯦꯂꯨꯌꯥ ꯕ꯭ꯔꯗꯔ, ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯕ꯭ꯔꯗꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯔꯣꯕꯦꯟ RT ꯕ꯭ꯂꯣꯛ, ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔ꯫ ꯍꯦꯟꯅ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯒ ꯁꯨꯔꯦꯟ ꯃꯣꯏꯔꯥꯡꯊꯦꯝ, ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯂꯥꯏꯚꯇ ꯊꯦꯡꯅꯕ ꯐꯪꯖꯔꯦ, ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ꯫ ꯏꯁꯣꯔꯅꯁꯨ, ꯏꯁꯣꯔꯒꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯔꯥꯡꯅꯤ, ꯀꯅꯥꯁꯨ ꯅꯠꯇ꯭ꯔꯕ ꯑꯩꯕꯨ ꯏꯄꯥꯅ ꯁꯤꯖꯤꯟꯅꯕꯤꯕꯅꯤ ꯑꯣꯖꯥ꯫ ꯃꯌꯥꯝꯅꯁꯨ, ꯃꯌꯥꯝꯒꯤꯁꯨ ꯅꯨꯡꯁꯤꯕꯤꯕ ꯌꯥꯎꯋꯦ ꯀꯣ꯫ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯃꯊꯛꯇꯁꯨ ꯏꯁꯣꯔꯒꯤ ꯃꯔꯥꯡ ꯀꯥꯏꯕ ꯕ꯭ꯂꯦꯁꯤꯡ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯣꯖꯥ꯫ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤ ꯏꯃꯥꯗꯨꯗ ꯑꯩꯅ ꯄꯩꯁꯥ ꯊꯥꯖꯔꯕ ꯃꯇꯨꯡꯗ ꯏꯃꯥꯗꯨꯅ ꯍꯔꯥꯎꯖꯕꯗꯣ, ꯏꯃꯥꯗꯨꯒꯤ ꯋꯥꯈꯜꯗ ꯆꯥꯎꯊꯣꯛꯆꯕꯗꯣ ꯃꯌꯥꯝ ꯀꯣ꯫ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯑꯃꯠꯇꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯣ꯫ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯊꯣꯛꯆꯅꯤꯡꯕꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯔꯒ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯀꯌꯥ ꯑꯃ, ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯔꯒ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯎꯠꯁꯤ ꯈ꯭ꯔꯤꯁꯇꯦꯟ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ꯫ ꯑꯩꯈꯣꯏꯗꯒꯤꯗꯤ ꯃꯣꯏꯅ ꯌꯥꯝ ꯍꯥꯜꯂꯝꯒꯅꯤ ꯆꯪꯕ, ꯑꯗꯨꯕꯨ ꯑꯀꯣꯟꯕꯅ ꯑꯍꯥꯟꯕ ꯑꯣꯏꯔꯛꯀꯅꯤ, ꯑꯍꯥꯟꯕꯅ ꯑꯀꯣꯟꯕ ꯑꯣꯏꯅꯤ ꯍꯥꯏꯕꯗꯣ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯗꯣ ꯆꯞ ꯆꯥꯅ ꯊꯨꯡꯂꯔꯕꯅꯤ ꯃꯌꯥꯝ꯫ ꯌꯥꯝ ꯊꯥꯒꯠꯆꯔꯤ꯫ ꯀꯃꯦꯟꯁꯤꯡꯁꯦ ꯄꯥꯊꯣꯛꯆꯒꯦ ꯃꯌꯥꯝ꯫
ꯑꯣ ꯁꯨꯔꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯨꯡ ꯍꯥꯏꯖꯕꯅꯦ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯏꯆꯟꯕꯨ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯗꯨꯒ ꯒꯥꯏꯊꯥꯎ ꯆꯨꯡ ꯃꯔꯤꯡꯃꯩ ꯑꯣꯖꯥ ꯑꯩꯒꯤ ꯀꯀꯥ ꯏꯕꯣꯕꯤꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯣ ꯍꯥꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯣꯂꯤ ꯕꯥꯏꯕꯜ ꯄꯥꯍꯟꯕꯤꯌꯨꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯣ ꯇꯥꯛꯊꯣꯛꯄꯤꯌꯨ ꯀꯀꯥꯒꯤ ꯑꯅꯥꯕꯗꯨ ꯐꯕ ꯑꯣꯏꯁꯅꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯃꯦꯟ 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 ꯐꯕ ꯑꯣꯏꯁꯅꯨ ꯐꯍꯟꯕꯇ ꯄꯥꯝꯕ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅꯀꯣ ꯑꯗꯨꯒ ꯀꯃꯦꯟ ꯑꯃ ꯑꯅꯟ ꯋꯥꯟ ꯍꯥꯏ ꯁꯥꯔ ꯋꯦꯌꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯕ꯭ꯔꯗꯔ ꯑꯩꯗꯤ ꯑꯁꯥꯝꯗꯒꯤꯅꯤ ꯑꯩ ꯑꯁꯥꯝꯗ ꯂꯩꯖꯩ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯇꯥꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯌꯨꯝꯅꯤ ꯌꯥꯝ ꯀꯨꯏꯅ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯩꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯃꯇꯥꯡꯗꯒꯤ ꯃꯇꯝꯗꯨꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯂꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯂꯥꯟꯉꯝꯕ ꯅꯤꯉꯣꯝꯕꯝ ꯑꯣꯖꯥ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯂꯥꯟꯉꯝꯕ ꯕ꯭ꯔꯗꯔ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯕ꯭ꯔꯗꯔꯁꯦ ꯀꯃꯦꯟ ꯂꯥꯏꯞ ꯄꯨꯝꯅꯃꯛꯇ ꯕ꯭ꯔꯗꯔꯁꯦ ꯆꯪꯕꯤꯔꯛꯏ ꯌꯥꯝ ꯍꯔꯥꯎꯖꯩ ꯕ꯭ꯔꯗꯔ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯕꯤꯁꯥꯜ ꯗꯦꯕ ꯕꯔꯃꯥ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯕ꯭ꯔꯣ ꯃꯥꯏ ꯐ꯭ꯔꯣꯝ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯕꯤꯁꯥꯜ ꯗꯦꯕ ꯕꯔꯃꯥ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯗꯔ ꯑꯩꯅ ꯍꯥꯏꯖꯒꯦ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤꯅꯦꯅ ꯍꯥꯏꯕꯤꯔꯛꯏ ꯊꯦꯡꯀ꯭ꯌꯨ ꯐꯣꯔ ꯖꯣꯏꯅꯤꯡ ꯑꯁ ꯑꯦꯟ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯃꯥꯏ ꯗꯤꯌꯔ ꯕ꯭ꯔꯗꯔ ꯂꯥꯏꯞ ꯑꯁꯤ ꯆꯪꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯑꯌꯤꯡꯕꯤ ꯏꯂꯥꯡꯕꯝ ꯏꯕꯨꯡꯕꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯄ꯭ꯔꯦꯌꯔ ꯇꯧꯕꯒꯤ ꯊꯥꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯏꯆꯟꯕꯨꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯌꯥꯝ ꯊꯥꯒꯠꯆꯩ ꯍꯦꯟꯅ ꯍꯦꯟꯅ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯆꯟꯒꯤ ꯐꯦꯃꯤꯂꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔꯅ ꯀꯣꯟꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯕꯤꯃꯣꯜ ꯀꯥꯡꯉꯕꯝ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯠ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤꯗꯃꯛ ꯄ꯭ꯔꯦꯌꯔꯗ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯕ꯭ꯔꯗꯔ ꯕꯤꯃꯣꯜ ꯀꯥꯡꯉꯕꯝ ꯕ꯭ꯔꯗꯔꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯕ꯭ꯔꯗꯔꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯕ꯭ꯔꯗꯔꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯥꯎꯔꯤꯕ ꯐꯣꯇꯣꯁꯦ ꯑꯩ ꯑꯗꯨꯝ ꯎꯕꯒ ꯑꯗꯨꯝ ꯈꯪꯉꯦꯀꯣ ꯁꯣꯏꯗꯅ ꯍꯥꯏꯖꯔꯤ ꯕ꯭ꯔꯗꯔ ꯕꯤꯃꯣꯜ ꯀꯪꯉꯥꯕꯝ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯂꯣꯏꯅꯔꯤ ꯑꯗꯣꯝ ꯊꯥꯖꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝ ꯍꯦꯟꯅ ꯍꯦꯟꯅ ꯊꯥꯒꯠꯄꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯗꯨꯒ ꯀꯩꯗꯧꯉꯩꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯥꯎꯕ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅꯇ ꯂꯩꯕ ꯃꯄꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯏꯄꯥ ꯃꯍꯥꯛꯅ ꯂꯣꯏꯕꯤꯈꯤꯕ ꯊꯕꯛꯇꯣ ꯍꯦꯟꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯈꯪꯗꯨꯅ ꯑꯩꯈꯣꯏ ꯊꯥꯒꯠꯃꯤꯟꯅꯁꯤ ꯑꯗꯨ ꯄ꯭ꯔꯦꯌꯔ ꯇꯧꯕꯗ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯊꯦꯡꯛꯁ ꯒꯤꯕꯤꯡꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯁꯤꯒ ꯏꯁꯣꯔꯅꯁꯨ ꯂꯣꯏꯕꯤꯈꯤꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯁꯨ ꯐꯪꯉꯤ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯠ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔ ꯑꯣꯖꯥ ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯠ ꯑꯗꯣꯝꯗꯁꯨ ꯍꯥꯏꯖꯔꯤ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯕꯤꯁꯥꯜ ꯗꯦꯕ꯭ꯔꯃꯥ ꯍꯥꯏꯕ꯭ꯔꯣ TMKHY ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯁꯝꯁꯟ ꯀꯣꯟꯊꯧꯖꯝ ꯕ꯭ꯂꯣꯛ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯠ ꯑꯣꯖꯥ ꯅꯥꯏꯁ ꯇꯨ ꯁꯤ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯗꯔ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯕ꯭ꯔꯗꯔꯕꯨ ꯁꯝꯁꯟ ꯀꯣꯟꯊꯧꯖꯝ ꯕ꯭ꯂꯣꯛ ꯃꯌꯥꯝ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯏꯃꯨꯡꯒꯤ ꯄꯊꯥꯞ ꯍꯥꯏꯗꯨꯅ ꯍꯥꯏꯕꯁꯦ ꯑꯝꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯈ꯭ꯔꯤꯁꯇꯦꯟꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯟꯒꯤ ꯃꯇꯝꯁꯤꯗ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯋꯥꯍꯩꯁꯦ ꯌꯥꯝ ꯇꯣꯏꯅ ꯌꯨꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯀꯣ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯦꯟꯗꯒꯤ ꯌꯥꯝꯅ ꯂꯥꯟꯕ ꯌꯥꯝꯅ ꯎꯍꯩꯗꯕ ꯇꯥꯍꯩꯗꯕ ꯀꯌా ꯑꯃꯁꯦ ꯎꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯕꯅꯤ ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯈ꯭ꯔꯤꯁꯇꯦꯟ ꯏꯃꯨꯡꯒꯤ ꯄꯊꯥꯞ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯏꯃꯨꯡ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯐꯦꯃꯤꯂꯤ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯇꯥꯛꯊꯣꯛꯄꯤ ꯑꯃꯁꯨꯡ ꯃꯁꯦ ꯃꯌꯥꯝ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯀꯅꯥꯒꯨꯝꯕ ꯊꯥꯖꯗꯕ ꯌꯥꯎꯕꯤꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯈ꯭ꯔꯤꯁꯇꯦꯟ ꯑꯃꯅ ꯍꯣꯏ ꯈꯪꯗ꯭ꯔꯤꯉꯩꯗ ꯇꯧꯔꯝꯃꯅꯤ ꯑꯗꯨꯕꯨ ꯈꯪꯉꯕ ꯃꯇꯨꯡꯗ ꯅꯨꯄꯤ 2 ꯂꯣꯟꯕ ꯅꯨꯄꯤ 3 ꯂꯣꯟꯕ ꯅꯨꯄꯤ ꯂꯩ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯅꯕ ꯃꯗꯨ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯂꯝꯆꯠ ꯅꯠꯇꯦ
ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯃꯆꯥ ꯂꯩꯅ ꯅꯠꯇ꯭ꯔꯒꯁꯨ ꯃꯆꯥ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯛꯅꯕꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯂꯝꯆꯠ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯂꯝꯆꯠ ꯅꯠꯇꯕꯗꯨꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯅꯠꯇꯕꯗꯨ ꯖꯤꯁꯨꯒꯤ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯁ ꯂꯧꯈꯠꯂꯒ ꯖꯤꯁꯨꯒꯤ ꯃꯇꯨꯡ ꯏꯟꯖꯃꯤꯟꯅꯁꯤ ꯃꯌꯥꯝ ꯕꯤꯁꯥꯜ ꯗꯦꯕ ꯕꯔꯃꯥ ꯀꯣꯀꯣ ꯕꯣꯛ ꯃꯥ ꯍꯤꯟꯗꯤꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯃꯥꯒꯤꯁꯦ ꯑꯩꯁꯤꯗꯤ विशाल देखिए मैं जो बना रहा हूँ ये अपना मणिपुरी भाषा में बना रहा हूँ और मैं जो हमारा मणिपुर में और जितना भी मणिपुरी भाषा को जानते हैं मैं वो लोग के लिए बना रहा हूँ है ना तो मैं फिर कभी हिंदी में बोलूँगा तो मैं आपको यही बात बोलना चाहता हूँ विशाल देव वर्मा भाई आपको हमेशा परमेश्वर खुदा आपको सुखी रखे आपका हर दर्द दुख बीमारी आपसे निकाल दे है ना आप भी जीसस क्राइस्ट जो है तो हम लोग के लिए मर के जो जी उठा है जो खुदा आने वाला खुदा है उसको आप प्रे कीजिए और आपका हमेशा सही रहेगा थागतचरी सैमसन कोंथौजम ब्लॉग ओजा इशू बाइबल पाजरी ओजागी मैसेज ताजरी है थैंक यू सो मच थागतचरी केनो ब्रदर पाबियू बाइबल पाबियू अदुगा बाइबल दा ईश्वर की वहाई अदुगा प्रेयर गा लोइना बाइबल से पाबियू को विशाल देव वर्मा ओके ब्रो हाइदुना हाइबिरे थागतचरी मयाम यंबियू को क्रिश्चियन इमुंग की पथाप नुपीसा क्रिश्चियन अदोम क्रिश्चियन की फैमिली नी अदोम क्रिश्चियन की फैमिली दे लेबा मऊ अमनी ममा अमनी मचा नुपी अमनी को यंबियू नुपीसा इबुंगो की मखा पोनबगुमना नेखोई की नपुरोइबा की मखा पोलु नुपीसा मपुरोइबा लेरबी नुपीसा अदोमना ख्रिस्त जीसु ख्रिस्त दा खुरंबगुमना जीसु ख्रिस्त की मखा पोनबगुमना जीसु ख्रिस्त बु इकाई खुमनबगुमना अदोम की नपुरोइबा की सु मखा पोलु नुपीसा मरमदी ख्रिस्तनसु सिंगलुप की मकोक ओइबगुमना मपुरोइबना नुपी की मकोकनी ख्रिस्तना सिंगलुप की मकोक ओइबगुमना नुपीना मकोक ख्रिस्तना सिंगलुप की मकोक ओइबगुमना मयाम मपुरोइबना नुपीदुगी मकोकनी हक्सांगदा कोक हाइबसे क्वाइदगी मथक्ता लेबा अदुगा क्वाइदगी कोक से ब्रेन अखोगी कोक सिगा लेबा ब्रेन से एक सोखिबदा खुद अपुंबा लेंबा ngमोय ब्रेन से मयाम ब्रेन से हेक अखोगी कोक से हेक काइबदा ब्रेन हेक सोकपदा मिट पांगी बसे ज्ञान में तारोय सुमाइना से ब्रेन की फंक्शन नि मैम ब्रेन ना थबक सुबगिनी से लेंगी से ब्रेन से हेक टोखिबदा से लेंग ngमरोय पैरालाइज हाइबदो ब्रेन की फंक्शन वालकबदगी मरमदुना कोक से अखोगी नुपी की मकोक से मऊ अमगी मागी मकोक से मागी मपुरोइबनी क्रिश्चियन की फैमिली दा हाइबनी को नखोगी मरमदुना ख्रिस्त की मखा पोनबगुना नपुरोइबगी मखा पोलु अदोमगी इपुरोइबदो ख्वाइदगी अथोइबनी हाइना खनबियु अदोमगी इपुरोइबदगी हेली हाइना अतोपमद खनबिगनु अदोमगी इपुरोइबदो क्रिस्तन अदोमगी दमकता सेंबिरकपनी होय अदोमगा लेमिनबा मतमदा वखल मानरमदबा याय अदुबु वखल मानदबा तारगसु क्रिस्तना ओहेनबिरबनीना अखोई फत्तबा इबु ईश्वरना कनबिबनीना आई इपुरोइबगी दमकता हाइजगे इपुरोइबगी अपाम चटके इपुरोइबना इना यानिंगदबा तवरगसु इपुरोइबदा आइगी नुंसीबा वाहाई नुंसीना सुमाइना को अदुगा महाक्ति हक्चांगी कनबिबा मपुनी मपुरोइबना हक्चांगी नुपी अमगी हक्चांगी कनबिबा मपुनी हाइदुन ताकपिरी मरमदुना सिंगलुपना ख्रिस्तगी मखा पोनबगुमना नुपीनसु मरम खुदिंगदा मेखोइगी मपुरोइबगी मखा पोनसनु हालेलुया प्रेज द लॉर्ड थागतचरी पाइश्वर सिंगलुपना ख्रिस्तगी मखा पोनबगुमना नुपीना मयाम मपुरोइबगी मखा पोनसनु मपुरोइबगी मखा पोनबा मपुरोइबगी मथक्ता लाउना खोकना अखोइगी इशौ लांगबा अदुगीदी अकामपेट ngang अदुगुमना नत्तेको मयाम से ईश्वर की वाहिनी अदोम ईश्वरना नुक्सीबी मचानुपी नुक्सीबी ईश्वर की मचानुपी हाइबदो अदोम ओइबियु मीना तौई हाइदुना अदोम तौबिगनुको मसिना बाइबलना मी पुनमक सर्ग चलोय हाइना याम तोइना हाइबिबसे प्रभु 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 को पुनमक सर्गद चलोय सर्गद लेबा इपागी निंगबा तौना चकने हाइबसे नुपी ओइबिसा आइगी चेसा इचनसा इमा सिंह अदोमगी पुरोइबा की मखा पोनबियु सिंगलुपना ख्रिस्त की मखा पोनबगुमना नुपीनसु मपुरोइबगी मखा पोनसनु मसे ख्रिस्त की वाहिनी सु ख्रिस्त की होली बाइबल ताकपिरिको मयाम अदुगा नुपीदा हाइरे मयाम हुजिक मपुरोइबदा मुलाए मपुरोइबसा ख्रिस्तनसु सिंगलुपु नुंसीदुना महाक मसाबु महाकी दमक पिबीबगुमना नखोइगी नुपी सिंगबु नुंसियु मपुरोइबसा अदोम नुपानी अदोम कल्ली पांगन कल्ली अदोमगी नुपीदो अदोम याम नुंसिबियु करिगिनो अदोमना अदोमगी नुपी नुंसिगदौबगी मरमदिने
ꯈ꯭ꯔꯤꯁꯇꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯡꯂꯨꯞꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯍꯥꯛ ꯃꯁꯥꯕꯨ ꯃꯍꯥꯛꯀꯤꯗꯃꯛ ꯄꯤꯕꯤꯈꯤꯕꯒꯨꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯃꯥꯒꯤ ꯊꯋꯥꯏ ꯄꯤꯕꯤꯈꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯀ꯭ꯔꯣꯁꯇ ꯁꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡꯗ ꯇꯥꯈꯤꯕ ꯗꯥꯛꯐꯝꯗꯣ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯅꯤ ꯀꯣ ꯑꯃꯁꯨꯡ ꯊꯥꯖꯔꯛꯄ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤꯗꯃꯛ ꯃꯍꯥꯛ ꯃꯁꯥꯕꯨ ꯄꯤꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏꯒꯤ ꯅꯨꯄꯤꯕꯨꯁꯨ ꯅꯨꯡꯁꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯃꯥꯒꯤ ꯑꯅꯥꯕ ꯗꯥꯛꯐꯝ ꯅꯥꯏꯅ ꯄꯤꯈꯤꯕꯅꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝ ꯑꯗꯨꯅꯅꯈꯣꯏꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯇꯤꯟ ꯌꯥꯝ ꯄꯥꯏꯔꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯏꯆꯟ ꯑꯃꯅ ꯑꯣꯖꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯑꯩ ꯂꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯅꯩ ꯑꯩ ꯂꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯣꯏꯅꯩ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯇꯧꯅꯨ ꯍꯥꯏꯔꯒꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯅꯨ ꯐꯥꯔꯗ꯭ꯔꯥ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄꯅꯤ ꯀ ꯍꯥꯏꯔꯒ ꯇꯧꯏ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯅꯕ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯅꯨꯄꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕꯅ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯏꯆꯟꯅꯨꯄꯤ ꯃꯃꯥ ꯐꯣꯟ ꯇꯧꯔꯛꯑꯦꯁꯅ ꯑꯝꯇ ꯆꯠꯂꯨꯔꯣ ꯃꯌꯥꯝ ꯀꯧꯅ ꯃꯄꯨꯔꯣꯏꯕ ꯁꯥ ꯅꯨꯄꯥ ꯁꯥ ꯑꯗꯣꯝꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯈ꯭ꯔꯤꯁꯇꯅꯁꯨ ꯑꯗꯣꯝꯕꯨ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯕꯨ ꯀꯠꯊꯣꯛꯄꯒꯨꯝꯅ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯅꯨꯄꯤ ꯀꯣꯏꯅꯔꯝꯕ ꯑꯇꯣꯞꯄ ꯀꯣꯏꯅꯔꯝꯕ ꯂꯩꯔꯒꯗꯤ ꯉꯁꯤꯗꯒꯤ ꯇꯣꯛꯄꯤꯔꯣ ꯃꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯌꯥꯗꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯋꯥꯌꯦꯟꯕꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯅꯨꯄꯥ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯣꯝꯒꯤ ꯅꯨꯄꯥꯒ ꯋꯥꯈꯜꯗ ꯐꯠꯇꯕ ꯈꯟꯕ ꯑꯗꯩꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯇꯥꯔꯒꯗꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯍꯟꯕꯤꯕꯒꯤ ꯃꯔꯝꯅꯅꯤ ꯃꯌꯥꯝ ꯀꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯉꯥꯛꯇꯪ ꯂꯩꯔ ꯄꯥꯊꯣꯛꯆꯒꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯂꯣꯏꯁꯤꯟꯖꯒꯦ ꯃꯁꯤ ꯃꯍꯥꯛꯅ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯇꯨꯅ ꯁꯤꯡꯂꯨꯞꯄꯨ ꯑꯁꯦꯡꯕ ꯑꯣꯏꯍꯟꯅꯕ ꯑꯃꯁꯨꯡ ꯁꯦꯡꯗꯣꯛꯅꯕꯅꯤ ꯃꯗꯨꯗꯤ ꯁꯤꯡꯂꯨꯞꯄꯨ ꯆꯨꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯀꯨꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯗꯨꯅ ꯑꯃꯁꯨꯡ ꯑꯃꯛꯄ ꯂꯩꯇꯅ ꯃꯇꯤꯛ ꯃꯉꯥ ꯂꯩꯕ ꯁꯤꯡꯂꯨꯞ ꯑꯃ ꯃꯍꯥꯛꯅ ꯃꯁꯥꯃꯛꯇ ꯀꯠꯆꯅꯕꯅꯤ ꯑꯃꯛꯄ ꯂꯩꯇꯕ ꯑꯁꯦꯡꯕ ꯑꯣꯏꯅꯕꯒꯤꯅꯤ ꯃꯌꯥꯝ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯁꯦ ꯊꯋꯥꯏꯗꯤ ꯑꯅꯤ ꯂꯩꯀꯣ ꯃꯤ ꯄꯨꯝꯅꯃꯛꯇ ꯊꯋꯥꯏ ꯂꯩ ꯃꯇꯩ ꯃꯅꯥꯎ ꯊꯋꯥꯏ ꯑꯅꯤꯗꯤ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯧ ꯏꯄꯨꯔꯣꯏꯕꯒꯤ ꯃꯊꯛꯇ ꯈꯨꯝꯕꯤꯒꯅꯨ ꯏꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯅ ꯁꯦꯕꯥ ꯇꯧ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯡꯂꯨꯞꯀꯤ ꯃꯀꯣꯛ ꯑꯣꯏꯕꯒꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤꯒꯤ ꯃꯀꯣꯛꯅꯤ ꯍꯥꯏꯕꯤꯔꯤꯃꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯣꯝ ꯅꯨꯄꯥ ꯑꯣꯏꯔꯕ ꯑꯗꯣꯝꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯣꯝ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯤꯒꯅꯨ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯐꯨꯕꯤꯒꯅꯨ ꯑꯗꯨꯗꯒꯤꯗꯤ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯂꯩꯃꯤꯟꯅꯔꯒꯗꯤ ꯁꯥꯎꯅꯗꯕ ꯉꯝꯗꯕꯅꯤ ꯑꯗꯨ ꯁꯥꯎꯅꯔꯒꯁꯨ ꯍꯟꯊꯕꯤꯌꯨ ꯃꯌꯥꯝ ꯀꯣ ꯁꯥꯎ ꯑꯗꯨꯕꯨ ꯄꯥꯞ ꯇꯧꯒꯅꯨ ꯅꯈꯣꯏꯅ ꯁꯥꯎꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯍꯟꯒꯅꯨ ꯗꯤꯌꯥꯕꯣꯜꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯔꯝ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯁꯥꯕꯨ ꯅꯨꯡꯁꯤꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯕꯨꯁꯨ ꯅꯨꯡꯁꯤꯒꯗꯕꯅꯤ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯐꯣꯂꯣ ꯇꯧꯕꯤꯌꯨꯕ ꯑꯗꯨꯝ ꯑꯐꯕ ꯃꯤ ꯑꯣꯏꯒꯅꯦꯕ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯄꯥꯡꯒꯜ ꯑꯃꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗ ꯂꯣꯏꯅꯕꯤꯔꯛꯄ ꯑꯃ ꯂꯩꯌꯦꯕ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯔꯝꯗꯤ ꯕꯥꯏꯕꯜ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯂꯥꯏꯔꯤꯛꯁꯤꯡꯅ ꯄꯨꯟꯁꯤꯟꯕꯅꯤ ꯑꯗꯨꯒ ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯋꯥꯔꯗ ꯑꯣꯐ ꯒꯣꯗ ꯍꯥꯏꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯅꯨꯄꯥꯁꯥ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯕꯨ ꯅꯨꯡꯁꯤꯕꯒꯨꯝꯅ ꯅꯁꯥꯕꯨ ꯅꯨꯡꯁꯤꯕꯒꯨꯝꯅ nꯈꯣꯏꯒꯤ ꯅꯨꯄꯤꯕꯨꯁꯨ ꯅꯨꯡꯁꯤꯕꯨ ꯏꯃꯨꯡꯗꯨꯒ ꯈꯟꯅꯒꯗ꯭ꯔꯥ ꯃꯌꯥꯝ ꯈꯥꯏꯅꯒꯗ꯭ꯔꯥ ꯃꯌꯥꯝ ꯌꯨꯝ ꯏꯔꯥꯡ ꯍꯧꯒꯗ꯭ꯔꯥ ꯃꯌꯥꯝ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯏꯄꯨꯔꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯩ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯗꯨꯅ ꯏꯟꯖꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯩ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕ ꯑꯍꯥꯎꯕ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨ ꯅꯣꯛꯇꯅ ꯃꯆꯥꯁꯤꯡ ꯌꯦꯡꯗꯅ ꯑꯁꯥ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯒ ꯂꯩꯕ ꯐꯦꯃꯤꯂꯤꯗꯣ ꯃꯌꯥꯝꯅ ꯇꯝꯅꯔꯛꯀꯅꯤ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤꯗꯣ ꯑꯗꯨꯅꯤ ꯃꯉꯥꯜꯗꯤ ꯂꯣꯠꯄ ꯌꯥꯔꯣꯏ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯣꯝꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯕ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗꯨꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯗꯣꯝꯒꯤ ꯅꯁꯥꯕꯨ ꯅꯨꯡꯁꯤꯕꯅꯤ ꯃꯔꯝꯗꯤ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯕꯨ ꯌꯦꯡꯊꯤꯗꯦ
ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯁꯤꯡꯂꯨꯞꯀꯤꯗꯃꯛ ꯇꯧꯕꯤꯕꯒꯨꯝꯅ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯕꯨ ꯌꯣꯛꯈꯠꯆꯩ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟꯖꯩ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯔꯨꯁꯤꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯃꯔꯝ ꯑꯗꯨꯅ ꯅꯤꯄꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯤꯗ ꯅꯞꯁꯤꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯒꯅꯤ꯫ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯁꯤꯒ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯦ ꯃꯌꯥꯝ, ꯏꯄꯥ ꯏꯃꯥ ꯍꯥꯏꯕꯁꯦ ꯑꯊꯣꯏꯕꯅꯤ꯫ ꯏꯄꯥ ꯏꯃꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ꯫ ꯏꯄꯥ ꯏꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ ꯍꯥꯏꯅ ꯇꯥꯛꯏ ꯃꯌꯥꯝ꯫ ꯏꯄꯥ ꯏꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ, ꯅꯨꯡꯁꯤ ꯍꯥꯏꯅ, ꯅꯨꯡꯁꯤ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅ ꯈꯨꯔꯝꯃꯝꯃꯒ ꯏꯄꯥ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯠꯇꯕ, ꯏꯄꯥ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ, ꯏꯀꯥꯏ ꯈꯨꯝꯅꯧ ꯃꯌꯥꯝ, ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯧꯕ, ꯄꯄꯥ ꯏꯃꯥ ꯄꯥꯕꯨꯡ ꯕꯕꯥ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕꯗꯣ, ꯏꯀꯥꯏ ꯈꯨꯝꯅꯧ꯫ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯤꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯏꯁꯣꯔꯅ ꯍꯥꯏꯔꯤꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ, ꯏꯃꯥ ꯏꯄꯥꯗ ꯃꯅꯨꯡꯒꯤ ꯗꯁꯥ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯏꯀꯣ꯫ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯄꯥꯗꯨꯒꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯋꯥꯍꯩꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯑꯦꯕ꯫ ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯁꯤꯗꯤ ꯃꯇꯩ ꯃꯅꯥꯎꯗ ꯂꯣꯠꯄ ꯂꯩꯇꯕꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯁꯤꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯅꯕꯅꯤ꯫ ꯃꯇꯩ ꯃꯅꯥꯎꯁꯦ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏ ꯃꯌꯥꯝ꯫ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎꯁꯤ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯔꯤꯂꯦꯁꯟ, ꯌꯥꯝ ꯅꯨꯡꯁꯤꯕ, ꯕꯥꯏꯕꯜꯅ ꯃꯌꯥꯝ ꯈꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯈꯥꯏꯅꯕ ꯌꯥꯗꯦ, ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯙꯔꯃꯗꯗꯤ ꯑꯗꯨꯝ ꯌꯥꯎꯏꯗꯅꯀꯣ, ꯇꯥꯟꯅꯩꯀꯣ, ꯅꯨꯄꯤ 3 ꯊꯤꯕ, ꯅꯨꯄꯤ 5 ꯊꯤꯕ ꯍꯥꯏꯅ ꯇꯥꯕꯁꯦ ꯕꯥꯏꯕꯜꯅ ꯌꯥꯗꯦ꯫ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯜꯂꯤꯗꯨꯗꯤ ꯍꯥꯏꯅ ꯍꯥꯏꯔꯗꯤ ꯃꯈꯣꯏ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯏꯟꯗꯕ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ꯫ ꯑꯗꯨꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯗꯣ ꯀꯟꯕꯤꯕ ꯀꯟꯕꯤꯗꯕ ꯖꯤꯁꯨꯒꯤ ꯈꯨꯠꯇ ꯂꯩ꯫ ꯖꯤꯁꯨꯅ ꯂꯥꯛꯄ ꯃꯇꯝꯗ, ꯋꯥꯌꯦꯟꯕꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯑꯍꯤꯡꯕ ꯂꯥꯏꯔꯤꯛ ꯄꯤꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯃꯤꯟꯅꯁꯤ ꯃꯌꯥꯝ꯫ ꯍꯜꯂꯦꯂꯨꯌꯥ! ꯃꯁꯤ ꯑꯔꯨꯕ ꯑꯃꯁꯨꯡ ꯑꯊꯨꯞꯄ ꯋꯥꯅꯤ, ꯌꯦꯡꯕꯤꯌꯨ ꯁꯤꯒ ꯍꯥꯏꯁꯦ, ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯔꯤꯁꯇ ꯑꯃꯁꯨꯡ ꯁꯤꯡꯂꯨꯞꯀꯤ ꯃꯔꯝꯗ ꯉꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯈꯣꯏ ꯃꯤ ꯈꯨꯗꯤꯡꯅ ꯃꯁꯥꯕꯨ ꯅꯨꯡꯁꯤꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯁꯅꯨ, ꯑꯗꯨꯒ ꯅꯨꯄꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯁꯅꯨ꯫ ꯅꯨꯄꯥꯁꯥ, ꯑꯗꯣꯝꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ, ꯅꯨꯄꯤꯁꯥ, ꯑꯗꯣꯝꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨꯀꯣ꯫ ꯁꯤꯅꯤꯁꯦ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯁꯨ ꯍꯥꯏꯔꯦ ꯃꯌꯥꯝ, ꯌꯦꯡꯕꯤꯌꯨꯁꯦ, ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯄꯥꯎꯇꯥꯛ ꯄꯤꯕꯗꯣ ꯃꯌꯥꯝ, ꯌꯨꯇ꯭ꯌꯨꯕꯇ, ꯐꯦꯁꯕꯨꯛꯇ ꯀꯣ, ꯏꯁꯄꯤꯆ ꯄꯤꯕꯗꯣ ꯕꯥꯏꯕꯜꯅ ꯄꯤꯔꯤꯕꯁꯦ ꯃꯌꯥꯝ꯫ ꯑꯗꯨꯒ ꯑꯁꯤꯒꯤ ꯏꯁꯄꯤꯆꯁꯤꯗꯤ ꯑꯦꯟꯇꯥꯌꯔ ꯋꯥꯔꯜꯅ ꯌꯦꯡꯉꯛꯄꯅꯤ, ꯃꯔꯝꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯂꯩꯕ ꯍꯣꯂꯤ ꯕꯥꯏꯕꯜꯅꯤꯀꯣ ꯃꯌꯥꯝ꯫ ꯑꯉꯥꯡꯁꯥ ꯇꯥꯕꯤꯌꯨ, ꯑꯉꯥꯡꯁꯤꯡ, ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎꯁꯤꯡ, ꯏꯆꯥꯁꯤꯡ ꯇꯥꯕꯤꯌꯨꯀꯣ, ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ꯫ ꯏꯕꯨꯡꯉꯣꯗ ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ! ꯏꯕꯨꯡꯉꯣꯗ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯣꯝꯅ ꯊꯥꯖꯕ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯈꯪꯗꯨꯅ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ, ꯑꯗꯣꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ, ꯑꯗꯣꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯇꯥꯔꯒꯗꯤ, ꯑꯗꯣꯝꯒꯤ ꯏꯃꯥ ꯑꯃꯁꯨꯡ ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯡꯁꯤ, ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯖꯕ ꯑꯃꯅ ꯀꯔꯤꯒꯤ ꯋꯥꯍꯩ ꯍꯥꯏꯔꯅꯤ? ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯍꯥꯏꯔꯅꯤ꯫ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯟꯖꯕ ꯃꯊꯧ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯁꯥ, ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯀꯣ, ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯌꯦꯡꯕꯤꯌꯨꯁꯦ, ꯑꯁꯤꯗ ꯅꯃꯥꯅ ꯅꯄꯥꯅ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯍꯥꯏꯗꯦ꯫ ꯀꯔꯤ ꯍꯥꯏ? ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯍꯥꯏꯕ ꯏꯜꯂꯛꯄꯁꯦ, ꯔꯦꯁꯄꯦꯛ ꯇꯧꯕꯁꯦ ꯌꯥꯝꯅ ꯃꯔꯨꯅꯤ꯫ ꯑꯗꯨꯒ ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨ, ꯃꯔꯝꯗꯤ ꯃꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯅꯃꯥ ꯅꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ꯫ ꯑꯍꯥꯟꯕꯗ ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯏꯜꯂꯣ, ꯑꯗꯨꯒ ꯅꯃꯥ ꯅꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯣ꯫ ꯔꯦꯁꯄꯦꯛ, ꯗꯤꯁꯤꯄ꯭ꯂꯤꯟ, ꯅꯃꯥ ꯅꯄꯥꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯣ꯫ ꯃꯁꯤ ꯋꯥꯁꯛꯄꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯌꯥꯊꯪꯅꯤ ꯑꯉꯥꯡꯁꯤꯡꯗ, ꯑꯃꯗꯨꯒ ꯑꯍꯟꯁꯤꯡ, ꯃꯃꯥ ꯃꯄꯥꯁꯤꯡꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯊꯧ ꯇꯥꯏ꯫ ꯈꯨꯝꯅꯕꯤꯌꯨ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯅꯃꯥ ꯅꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ, ꯃꯔꯝꯗꯤ ꯅꯃꯥ ꯅꯄꯥꯕꯨ ꯁꯤꯖꯤꯟꯅꯔꯒ ꯏꯁꯣꯔꯅ ꯅꯪꯕꯨ ꯇꯥꯏꯕꯪꯄꯥꯟꯕꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯗꯣꯝꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯑꯊꯣꯏꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ, ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕꯁꯨ ꯏꯜꯂꯨ꯫ ꯃꯁꯤ ꯅꯍꯥꯛꯀꯤ ꯌꯥꯏꯐꯕꯇ ꯑꯣꯏꯅꯕ ꯑꯃꯁꯨꯡ ꯃꯥꯂꯦꯝꯗ ꯅꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯅꯕꯅꯤ꯫ ꯍꯜꯂꯦꯂꯨꯌꯥ! ꯑꯁꯤꯒꯤ ꯄꯣꯏꯟꯠꯁꯦ ꯅꯣꯇꯦꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ, ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯏꯆꯦ ꯏꯆꯜꯁꯤꯡ꯫ ꯑꯗꯣꯝꯅ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯁꯤ ꯅꯍꯥꯛꯅ ꯌꯥꯏꯐꯕꯇ ꯑꯣꯏꯅꯕ, ꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇ, ꯌꯦꯍꯣꯚꯥ ꯏꯄꯥꯒꯤ ꯄꯕꯤꯇ꯭ꯔ ꯑꯥꯠꯃꯥ, ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯀꯤ ꯋꯥꯍꯩꯅꯤ꯫ ꯑꯉꯥꯡꯁꯥ, ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨ, ꯅꯃꯥ ꯅꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ꯫ ꯃꯁꯤ ꯋꯥꯁꯛꯄꯤꯕꯒ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯌꯥꯊꯪꯅꯤ꯫ ꯃꯁꯤ ꯅꯍꯥꯛꯅ ꯌꯥꯏꯐꯕ ꯑꯣꯏꯅꯕ ꯑꯃꯁꯨꯡ ꯃꯥꯂꯦꯝꯗ ꯅꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯅꯕꯅꯤ꯫ ꯑꯗꯣꯝ ꯃꯥꯂꯦꯝꯗ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯅꯤꯡꯕ ꯇꯥꯔꯒꯗꯤ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯣ, ꯏꯃꯥ ꯏꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯣ꯫ ꯃꯁꯤ ꯏꯁꯣꯔꯅ ꯋꯥꯁꯛꯄꯤꯕꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯌꯥꯊꯪꯅꯤ ꯍꯥꯏꯕꯤꯔꯤ꯫ ꯑꯗꯨꯒ ꯃꯄꯥ ꯑꯣꯏꯕꯁꯥ,
ꯌꯦꯡꯕꯤꯌꯨꯁꯤꯒ ꯅꯨꯄꯤꯗ ꯍꯥꯏꯔꯦ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯦ ꯑꯉꯥꯡꯗ ꯍꯥꯏꯔꯦ ꯃꯄꯥꯗ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯃꯄꯥ ꯑꯣꯏꯕꯁꯥ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡꯕꯨ ꯁꯥꯎꯅꯕ ꯀꯥꯏꯍꯧꯒꯅꯨ ꯑꯉꯥꯡ ꯑꯣꯏꯕ ꯃꯄꯥ ꯑꯣꯏꯕꯁꯥ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔꯛꯄ ꯑꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯗ ꯊꯃꯣꯏ ꯅꯥꯅꯕꯒꯤ ꯀꯤꯍꯟꯅꯕꯒꯤ ꯇꯧꯕ ꯁꯥꯎꯅꯕ ꯁꯥꯎꯍꯟꯕ ꯀꯥꯏꯍꯧꯒꯅꯨ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯒꯤ ꯃꯔꯝꯗ ꯇꯝꯕꯤꯗꯨꯅ ꯑꯃꯁꯨꯡ ꯇꯥꯛꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯌꯣꯛꯈꯠꯄꯤꯌꯨ ꯏꯕꯨꯡꯉꯣꯒꯤ ꯃꯔꯝꯗ ꯇꯝꯕꯤꯗꯨꯅ ꯇꯥꯛꯄꯤꯗꯨꯅ ꯌꯣꯛꯈꯠꯄꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯃꯌꯥꯝ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯃꯌꯥꯝ ꯑꯩꯁꯨ ꯌꯥꯝ ꯋꯥꯅ ꯄꯨꯟꯁꯤꯗ ꯌꯥꯝ ꯋꯥꯅ ꯍꯧꯖꯔꯛꯏ ꯃꯇꯥꯡ ꯑꯃꯗ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡ ꯑꯃꯗ ꯑꯩꯅ ꯅꯨꯄꯤ ꯍꯦꯛ ꯊꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯤꯒ ꯅꯨꯄꯤ ꯆꯦꯟꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯟꯕ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯊꯤꯕꯅꯤ ꯑꯗꯨꯒ ꯏꯄꯥ ꯏꯃꯥꯅꯒ ꯁꯥꯎꯕꯒꯤ ꯃꯔꯝꯅ ꯏꯟꯊꯣꯛꯄꯤꯔꯛꯄ ꯃꯇꯝꯗ ꯊꯕꯛꯁꯦ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯃꯔꯝꯅ ꯇꯧꯔꯛꯄ ꯔꯥꯖꯁꯊꯥꯟ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯆꯠꯇꯨꯅ ꯃꯌꯥꯝ ꯌꯥꯝ ꯋꯥꯈꯤꯕ ꯃꯇꯥꯡ ꯑꯃ ꯑꯩꯉꯣꯟꯗ ꯐꯪꯉꯦꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯁꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯅꯕꯤꯕꯅꯤ ꯑꯗꯨꯒ ꯏꯃꯥ ꯏꯄꯥꯅ ꯏꯟꯊꯣꯛꯄꯤꯕ ꯇꯥꯔꯒꯁꯨ ꯏꯄꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯏꯄꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕꯅꯤ ꯃꯌꯥꯝ ꯏꯄꯥꯒꯤ ꯊꯧꯖꯥꯜꯅ ꯏꯄꯥꯒꯤ ꯕ꯭ꯂꯦꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯗꯣꯝ ꯉꯥꯛꯇꯨꯅ ꯆꯠꯄꯤꯌꯨꯀꯣ ꯃꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅꯤ ꯑꯗꯣꯝ ꯅꯨꯄꯤ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯣ ꯏꯄꯨꯔꯣꯏꯕꯒꯤ ꯃꯈꯥ ꯄꯣꯟꯕꯤꯔꯣ ꯅꯨꯄꯥ ꯑꯗꯣꯝꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯣ ꯑꯉꯥꯡꯁꯥ ꯑꯗꯣꯝꯒꯤ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯏꯃꯥ ꯏꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ ꯃꯁꯦ ꯋꯥꯁꯛꯄꯤꯕꯒ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯒꯅꯤ ꯑꯗꯨꯒ ꯃꯄꯥꯁꯥ ꯃꯆꯥꯕꯨ ꯀꯥꯏꯍꯧꯅꯕ ꯃꯆꯥꯕꯨ ꯊꯤꯅ ꯉꯥꯡꯅꯕ ꯁꯥꯎꯍꯟꯅꯕ ꯇꯧꯒꯅꯨ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯅꯤ ꯃꯌꯥꯝ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯒ ꯏꯆꯥ ꯅꯨꯄꯤ ꯑꯃꯒ ꯑꯗꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯐꯥꯁ ꯐꯨꯗꯀꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯃꯌꯥꯝꯁꯤꯗꯤ ꯇꯥꯏꯝ ꯄꯥꯁꯀꯤ ꯃꯑꯣꯡꯗ ꯐꯝꯕꯅꯤ ꯑꯩꯒꯤ ꯄ꯭ꯂꯥꯅꯤꯡ ꯌꯥꯝ ꯆꯥꯎꯏ ꯏꯁꯣꯔꯅ ꯇꯧꯍꯟꯕꯤꯔꯛꯀꯅꯤ ꯏꯄꯥꯒꯤ ꯊꯧꯖꯥꯜꯁꯦ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯗ ꯃꯌꯥꯝꯒꯤ ꯇꯧꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯡꯕ ꯈꯣꯠꯄ ꯃꯣꯕꯥꯏꯜ ꯄꯥꯝꯕ ꯑꯗꯨꯗꯩꯗꯤ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯌꯥꯝ ꯄ꯭ꯔꯣꯒꯥꯝ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯤꯁꯥ ꯆꯥꯗꯒꯤ ꯇꯧꯕ ꯑꯗꯩꯗꯤ ꯑꯩꯒꯤꯁꯦ ꯗꯨꯀꯥꯟ ꯐꯝꯕꯅꯤꯅ ꯃꯌꯥꯝ ꯑꯩꯗꯤ ꯂꯣꯏꯅ ꯎꯏ ꯅꯨꯄꯥ ꯃꯆꯥ ꯍꯧꯒꯠꯂꯛꯄ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯅ ꯄ꯭ꯔꯣꯒꯥꯝ ꯇꯧꯕ ꯃꯇꯝꯗ ꯆꯨꯔꯨꯞ ꯊꯥꯎꯗꯒꯤ ꯂꯨꯝꯃꯒ ꯑꯩꯒꯤ ꯏꯆꯥꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕ ꯃꯄꯥ ꯑꯃꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯒ ꯂꯣꯏꯅꯅ ꯏꯆꯥꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯒ ꯂꯣꯏꯅꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯏꯆꯥꯗ ꯕꯨꯖꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯣ ꯃꯥꯡꯉꯣꯏ ꯏꯆꯥ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯌꯦꯡꯉꯨ ꯄꯄꯥꯁꯦ ꯍꯥꯟꯅꯗꯤ ꯍꯦꯔꯣ ꯀꯨꯝꯃꯝꯃꯤꯗꯅ ꯄꯄꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯃꯌꯥꯝ ꯐꯪꯅꯈ꯭ꯔꯦ ꯊꯕꯛ ꯇꯧꯕꯗ ꯀꯞꯈ꯭ꯔꯦ ꯄꯄꯥ ꯊꯕꯛ ꯇꯧꯕ ꯉꯝꯗꯗꯅ ꯑꯗꯣ ꯅꯣꯏꯅꯅꯦ ꯐꯠꯇꯕ ꯊꯕꯛ ꯆꯠꯀꯅꯨ ꯅꯤꯁꯥ ꯆꯥꯒꯅꯨ ꯃꯤ ꯈꯟꯅꯒꯅꯨ ꯃꯗꯨ ꯏꯁꯣꯔꯅ ꯌꯥꯗꯕꯅꯤꯀꯣ ꯅꯣꯏꯒꯤ ꯃꯇꯧ ꯃꯤꯅ ꯇꯝꯍꯜꯂꯨ ꯅꯣꯏ ꯑꯆꯧꯕ ꯊꯕꯛ ꯆꯪꯉꯨ ꯅꯣꯏ ꯊꯕꯛ ꯆꯪꯅꯕ ꯍꯣꯠꯅꯧ ꯑꯗꯨꯒꯅꯦ ꯄꯄꯥ ꯃꯃꯥ ꯋꯥꯔꯛꯄꯁꯦ ꯄꯄꯥ ꯃꯃꯥꯒꯤ ꯅꯣꯏꯅ ꯃꯇꯦꯡꯅꯤ ꯏꯁꯣꯔꯅ ꯅꯣꯏꯁꯦ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯕꯅꯤ ꯑꯗꯨꯒꯅꯦ ꯌꯦꯡꯉꯨ ꯋꯥꯅ ꯂꯩꯔꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯆꯦꯡ ꯆꯥꯛ ꯂꯩꯇꯕ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯈꯣꯏꯗꯅꯦ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕꯒꯤꯅꯦ ꯇꯧꯒꯗꯕꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯏꯁꯣꯔ ꯌꯥꯎꯔꯛꯄꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯋꯥꯍꯩꯗꯣ ꯌꯥꯝ ꯂꯨꯝꯃꯦꯕ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯨꯝꯅꯃꯛ ꯈꯪꯉꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯣꯏ ꯄꯄꯥ ꯃꯌꯥꯝ ꯁꯤꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯈꯔꯗꯪ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯈꯪꯉꯦ ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕꯁꯦ ꯑꯗꯨꯒ ꯉꯁꯤ ꯏꯃꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯖꯈꯤꯕꯗ ꯌꯥꯝ ꯍꯔꯥꯎꯖꯩ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯈꯔꯗꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯔꯤꯇꯨ ꯀꯨꯃꯥꯔꯤ ꯗꯤ ꯑꯦꯐ ꯍꯥꯏꯕ ꯑꯥꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯅꯣꯃꯤꯇꯥ ꯆꯅꯨ ꯑꯣꯖꯥꯅ ꯂꯥꯏꯚ ꯊꯥꯔꯛꯄ ꯉꯥꯏꯕ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯁꯤꯁꯇꯔꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤ ꯑꯗꯣꯝ ꯍꯦꯟꯅ ꯍꯦꯟꯅ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯕꯤꯌꯨ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟ ꯒꯣꯗ ꯏꯁ ꯒꯨꯗ ꯑꯥꯏ ꯕꯤꯂꯤꯚ ꯏꯠ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯌꯥꯝ ꯆꯨꯝꯕ ꯋꯥꯍꯩꯅꯤ ꯏꯁꯣꯔꯗꯤ ꯑꯆꯨꯝꯕꯅꯤ ꯏꯁꯣꯔꯗꯤ ꯑꯐꯕꯅꯤ ꯏꯁꯣꯔꯁꯦ ꯑꯐꯕꯅꯤ ꯀꯟꯕꯤꯕꯅꯤꯀꯣ ꯃꯌꯥꯝ ꯏꯁꯣꯔꯅ ꯃꯤ ꯍꯥꯠꯇꯣꯛꯇꯦ ꯑꯁꯤ ꯑꯃ ꯈꯟꯕꯤꯔꯣ ꯏꯁꯣꯔꯅ ꯃꯤ ꯍꯥꯠꯇꯣꯛꯇꯦ ꯍꯣꯏ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯆꯥꯁꯤꯡꯗ ꯋꯥꯔꯛꯄꯤ ꯃꯆꯥꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯕꯨꯖꯥꯏꯕ ꯋꯥꯔꯛꯄꯒꯨꯝꯅ ꯏꯁꯣꯔꯅꯁꯨ ꯋꯥꯔꯛꯄꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯔꯛꯄ ꯑꯗꯣ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗꯁꯨ ꯏꯁꯣꯔꯅ
ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗꯁꯨ ꯋꯥꯔꯛꯄꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯩꯅ ꯈꯟꯕꯗ ꯈꯟꯅꯤꯡꯗꯦ ꯌꯥꯝꯅ ꯑꯋꯥꯕ ꯃꯇꯝ ꯑꯃ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯔꯝꯅ ꯏꯄꯥꯗ ꯑꯩꯅ ꯊꯥꯖꯕ ꯑꯩꯒꯤ ꯑꯁꯥ ꯑꯩꯒꯤ ꯕꯤꯂꯤꯐꯁꯤ ꯌꯥꯝ ꯀꯟꯈꯤꯕꯅꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯀꯧꯊꯣꯛꯄꯤꯈꯤꯕꯒꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯍꯟꯕꯤꯕꯒꯤ ꯃꯔꯝꯅꯀꯣ ꯑꯗꯨꯅꯁꯨ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯒ ꯃꯅꯤ ꯃꯇꯨꯝ ꯋꯥꯍꯦꯡꯕꯝ ꯑꯁꯨꯝꯅ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯂꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯄꯨꯌꯥ ꯑꯁꯤꯁꯦ ꯅꯪꯅ ꯃꯇꯝ ꯃꯥꯡꯅ ꯋꯥꯔꯤ ꯂꯤꯕꯤꯔꯗꯤ ꯀꯌꯥꯇ ꯏꯄꯥ ꯏꯄꯨ ꯁꯤꯡꯗꯨꯅ ꯅꯪꯕꯨ ꯄꯦꯟꯖꯒꯗꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯑꯣꯖꯥ ꯌꯥꯝ ꯆꯨꯝꯕ ꯋꯥꯍꯩꯅꯤ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯑꯣꯖꯥ ꯑꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯤꯟꯗꯨ ꯙꯔꯃꯗ ꯂꯩꯔꯛꯏ ꯑꯩ ꯍꯤꯟꯗꯨ ꯙꯔꯃꯗ ꯂꯩꯔꯛꯄꯅꯤ ꯑꯩꯅ ꯍꯤꯟꯗꯨ ꯙꯔꯃ ꯆꯪꯉꯛꯈꯤꯕ ꯅꯠꯇꯦ ꯑꯣꯖꯥ ꯑꯩꯒꯤ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯤꯟꯗꯨ ꯙꯔꯃꯗ ꯂꯩꯔꯛꯏ ꯑꯣꯖꯥ ꯑꯃꯁꯨꯡ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯟꯗꯨꯒꯤ ꯂꯥꯏꯁꯤꯡ ꯑꯩ ꯈꯨꯔꯝꯃꯛꯏ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯁꯦ ꯑꯅꯥꯕ ꯌꯦꯛꯄꯅ ꯌꯣꯝꯕꯒꯤ ꯃꯔꯝꯅ ꯑꯩꯁꯦ ꯋꯥꯟꯊꯅ ꯁꯤꯗꯒꯤ ꯇꯧꯔꯝꯃꯦ ꯑꯣꯖꯥ ꯑꯗꯣ ꯑꯩꯁꯦ ꯃꯥꯏꯕ ꯀꯌꯥꯗ ꯃꯨꯂꯥ ꯀꯌꯥꯗ ꯄꯟꯗꯤꯠ ꯀꯌꯥꯗ ꯆꯠꯇꯨꯅ ꯇꯥꯕꯤꯁ ꯈꯨꯗꯥꯡꯗ ꯉꯛꯁꯝꯗ ꯈ꯭ꯋꯥꯡꯗ ꯇꯥꯕꯤꯁ ꯁꯤꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯑꯩ ꯁꯤꯔꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩꯁꯦ ꯀꯥꯞꯆꯔꯒꯦꯀꯣ ꯃꯩ ꯆꯠꯈ꯭ꯔꯦ ꯑꯩ ꯁꯤꯔꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩꯁꯦ ꯀꯅꯥꯅ ꯀꯟꯕꯤꯒꯗꯧꯕꯅꯣ ꯍꯦ ꯏꯁꯣꯔ ꯂꯩꯁꯦꯝꯕꯤꯌꯨ ꯃꯄꯨ ꯅꯍꯥꯛ ꯂꯩꯕ꯭ꯔꯥ ꯅꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄꯤꯔꯛꯎ ꯑꯩ ꯁꯤꯔꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯒꯗ꯭ꯔꯥ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕꯁꯤꯡꯁꯦ ꯑꯃꯠꯇ ꯎꯅꯗꯅ ꯑꯩ ꯁꯤꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯅꯥꯕ ꯑꯩꯒꯤ ꯑꯋꯥꯕ ꯑꯩꯒꯤ ꯂꯥꯡꯇꯛꯅꯕ ꯄꯣꯊꯥꯕ ꯉꯝꯃꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯁꯇꯔ ꯑꯃꯗ ꯑꯍꯤꯡꯗ ꯆꯪꯗꯨꯅ ꯑꯩꯈꯣꯏ ꯃꯤ ꯃꯉꯥ ꯇꯔꯨꯛꯅ ꯐꯨꯔꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯈꯪꯍꯧꯗꯅ ꯍꯛꯆꯥꯡꯗ ꯆꯩꯅꯥ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯖꯤꯁꯨ ꯀꯧꯕꯁꯦ ꯀꯅꯥꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩ ꯍꯥꯏꯕꯐꯥꯎ ꯑꯩ ꯈꯪꯉꯝꯗꯦ ꯖꯤꯁꯨ ꯍꯥꯏꯕꯁꯦ ꯀꯅꯥꯅꯣ ꯃꯔꯝꯗꯤ ꯑꯩꯅ ꯄꯥꯁꯇꯔꯗ ꯐꯨꯔꯒ ꯑꯍꯤꯡꯗ ꯕꯨꯠ ꯈꯣꯡꯎꯞꯅ ꯅꯦꯠꯂꯒ ꯑꯣꯖꯥ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯝꯃꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯀꯞꯄꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯈꯣꯏ ꯈꯪꯖꯗꯕꯒꯤꯅꯤ ꯃꯈꯣꯏ ꯀꯣꯛꯄꯤꯌꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯖꯤꯛꯇꯪ ꯊꯤꯅ ꯉꯥꯡꯕ ꯋꯥꯍꯩ ꯑꯃ ꯁꯣꯏꯕꯗ ꯑꯗꯨ ꯊꯤꯒꯠꯂꯒ ꯐꯨꯕꯤꯗꯒꯤ ꯍꯥꯠꯇꯣꯛꯄꯤꯗꯒꯤ ꯇꯧꯔꯕ ꯃꯇꯝ ꯅꯠꯇ꯭ꯔꯥ ꯑꯣꯖꯥ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯄꯥꯁꯇꯔ ꯑꯃꯗ ꯑꯍꯤꯡꯗ ꯆꯪꯗꯨꯅ ꯐꯨꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯍꯥꯏꯖꯕꯤꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥ ꯃꯪꯂꯥꯟꯗ ꯊꯣꯛꯄꯤꯔꯛꯏ ꯑꯩꯅ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯏꯆꯥꯅꯨꯄꯥ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯑꯅꯥꯕ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯒꯤ ꯑꯩꯒꯤ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯐꯈꯤꯕꯅꯤ ꯑꯣꯖꯥ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯐꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯐꯠꯇꯦ ꯍꯥꯏꯅꯁꯨ ꯈꯟꯗꯦ ꯍꯤꯟꯗꯨ ꯐꯠꯇꯦ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯗꯦ ꯑꯗꯨꯕꯨ ꯖꯤꯁꯨꯒꯤ ꯋꯥꯍꯩ ꯖꯤꯁꯨ ꯐꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯁꯔꯒ ꯑꯩꯒꯤ ꯀꯟꯕꯤꯕ ꯐꯪꯕꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯐꯪꯉꯛꯄꯒꯤ ꯃꯔꯝꯅ ꯑꯣꯖꯥ ꯑꯩꯁꯦ ꯗꯥꯛꯇꯔꯅ ꯁꯥꯏꯀꯦꯇ꯭ꯔꯤꯛꯇ ꯌꯦꯡꯍꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯑꯩꯒꯤꯁꯦ ꯊꯥꯔꯕꯅꯤ ꯗꯥꯛꯇꯔꯅ ꯌꯦꯡꯕ ꯉꯝꯂꯔꯣꯏꯅ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯥꯛꯇꯔꯗ ꯑꯩ ꯁꯤꯔꯅꯤꯇ ꯈꯟꯕꯒꯤ ꯃꯔꯝꯅ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯈꯜ ꯗꯤꯄ꯭ꯔꯦꯁꯟ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯖꯤꯁꯨꯅ ꯂꯧꯊꯣꯛꯈꯤꯕꯅꯤ ꯑꯩꯕꯨ ꯂꯧꯊꯣꯛꯄꯤꯕ ꯃꯄꯨꯁꯦ ꯑꯩꯅ ꯈꯪꯖꯔꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯀꯟꯕꯤꯕ ꯃꯄꯨꯁꯦ ꯃꯍꯥꯛꯀꯤꯗꯃꯛꯇ ꯊꯤꯖꯔꯛꯄꯅꯤ ꯑꯣꯖꯥ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯍꯥꯎꯒꯤ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯄꯥꯁꯇꯔ ꯐꯥꯎꯕꯗ ꯐꯨꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯋꯥꯔꯛꯄꯤꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯋꯥꯈꯤ ꯇꯝꯊꯤꯕꯗꯣ ꯑꯣꯏꯈꯤ ꯑꯣꯖా ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯙꯔꯃ ꯄꯨꯝꯅꯃꯛ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯣꯖꯥ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕ ꯂꯧꯕꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯔꯒꯗ ꯄꯨꯕꯤꯒꯗꯧꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟꯅꯁꯨ ꯍꯥꯏꯔꯦ ꯃꯨꯁꯂꯤꯝꯒꯤ ꯀꯨꯔꯥꯟꯗꯁꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯌꯥꯝ ꯃꯩꯁꯤ ꯆꯠꯈꯤꯕꯅꯤ ꯇꯤꯟꯅꯁꯨ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯦꯟꯗꯤ ꯐꯥꯔꯝꯁ ꯍꯥꯏꯕ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯦꯟ ꯌꯣꯔ ꯐꯦꯃꯤꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯖꯥ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯦꯟ ꯌꯣꯔ ꯐꯦꯃꯤꯂꯤ ꯑꯗꯣꯝꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯗꯨꯒ ꯔꯥꯖꯨ ꯁꯤꯡꯍꯥ ꯀꯧꯁꯤꯀꯥ ꯑꯣꯖꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯕ꯭ꯔꯗꯔ ꯅꯨꯡꯉꯥꯏꯖꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯍꯟꯕꯤꯔꯤ ꯑꯁꯤꯅꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯦ ꯏꯄꯥꯒꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯍꯟꯕ ꯉꯝꯕꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦꯀꯣ ꯕ꯭ꯔꯗꯔ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯔꯣꯁꯅꯤ ꯃꯔꯤꯡꯃꯩ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯁꯤꯁꯇꯔ ꯔꯣꯁꯅꯤ ꯃꯔꯤꯡꯃꯩ
Sonika Chingkham, praise the Lord, Thagachari Sonika, Premila TH, Isorna Aigidi, Imani, Ipani, Ipuroivani, Amen, Hallelujah. Comment se, asigi sister ki comment se, ay prize po piningi. Yam nungsiba ko. Premila TH, Isorna Aigi, Imani, Ipani, Ipuroivani, Hallelujah. Ay ima ipa ipuroiba busu sembirak pa, ima ipa ipuroiba busu hinganbiriba, ima ipa ipuroiba punna sargada thambigadoriba Jesu Krista mahak punamakni aikoigidamaktadi. Hallelujah. Pele sister Premila TH adongi mathakta hena shona blessing haitabi oisanu. Aduga Changabam Ichan, praise the Lord haiduna haibirei YouTube account Oza Amani Senapati Paumai. Thank you Lord Jesus, Amen haiduna haibirei. Thank you Oza busu jam thagachari. Aduga kutung awungsi prayer tawagi thabirei emoji se. Aduga di case asa love ki symbol thabirei thagachari. Case asa kutung awangsi am thagachari. Aduga Pairla Jajo haiba. Amen, praise the Lord. Aduga gidi Maibam Deves, praise the Lord, Amen. God's grace, praise the Lord, hi, hallelujah. God's grace, God brought us out from our darkness and his marvelous light haiduna haibir thagachari. Ishorna mambagi pangaldagi kanbiduna magi mangalda isogi mangalda pupirakle haiba thagachari. Aduga malem ngangbi chungkham haiba ko oza aigi prathana amta tawbiu. Aise hojik naraga haugatpa ngamdana leiri. Aigi ming Taurini kauzei haiduna haibiri thagachari. Sister adongi awaba anabado ipa ishorna khangi. Ipa nahakki nacha nupa nachanupi ngakchani Prabhu Ishor. Ipa nachana haijari haiba sister se mahakna ingonda ipa nangonda haijabiu haiduna haibiragli. Magi awaba anabase ipa nahakki nachanupa Krista Jishu gi mingda faba orisana. Pa fahanbiu sister nang Jesu Krista na nang sokpirabani nang hujik amutang lepatpiu Jesu Krista na nangonda nangi anabado Jesu Krista na sokpibo isan. Ipa Ishor, hallelujah. Thawai singba pavitra atma ipa Ishor. Ipa sister sigi magi hagut pangamde hairibasi ipa nahakna hujik mak sokpiu ipa Jesu gi mingda ipa na sokpiu ipa Ishor Jesu gi mingda mana hagut pangamda magi anabase Krista Jesu gi Nazaret gi Jesu gi mingda lakpigadoriba ipa gi mingda anapa fabo isanu ipa Ishor. Ipa na fahanbiu Prabhu Jesu na haiba sister sigi chatpangamdaba hagut pangamdaba magi anabase Prabhu Jesu ipa gi minglen na faba chatpangamba orisanu. Ipa Ishor ipa gi pangal haitagu sargagi blessing do sister sigi mathakta lakpo orisanu. Hallelujah, amen, amen. Thagachari aduga mayam ai live se losinjana tawjarage mayam tin si yam paire ado mai di lakre. Aduga comment se mayam Dhana Chandra Nomaithem Oza aise thajaba hantare tauruba thabak khuding mai paktre Oza thajaba hanthadanaba Ishorgi manai asengba oiba Ozana amuktang prayer taubirabadi soidana Ishorna tabigani thajai Oza si matang sida kainomtang haijaraki ko yam nungsiba wahayam. Oza Jesu Krista gi nungsiba se agape Ozana su tabirangani ko agape mapal naidaba nungsiba agape love. Oza Jesu na adombu nungsi Jesu na kaya ngoida Oza adombu mirai khide Oza khut ani tingthoga leiba ipana thong thilau hangdoke nijau pige kaujau aina khombige haibani. Aidi ahingba isingi futni aigi ahingba isingi fut pithakiba mahak aduna khaurang laroi lamsu lamaroi hai. Oza adom Jesu Krista na pitha ba isingdo amuktang thakpiu. Hallelujah.
ꯑꯣꯖꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯣꯔꯅ ꯑꯩ ꯁꯣꯏꯗꯅꯁꯨ ꯍꯥꯏꯖꯔꯛꯀꯦ ꯑꯣꯖꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯀꯥꯎꯕꯤꯒꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯈꯤꯕꯗꯣ ꯑꯣꯖꯥ ꯑꯗꯣꯝꯒꯤꯁꯨ ꯌꯥꯎꯅ ꯁꯤꯕꯅꯤ ꯑꯗꯣꯝꯕꯨ ꯌꯥꯝꯅ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯅ ꯅꯨꯡꯁꯤ ꯑꯗꯣꯝ ꯋꯥꯈꯜ ꯀꯔꯤꯒꯤ ꯍꯟꯊꯔꯤꯕꯅꯣ ꯑꯣꯖꯥ ꯍꯧꯖꯤꯛꯃꯛ ꯑꯣꯖꯥ ꯕꯥꯏꯕꯜ ꯂꯧꯈꯠꯇꯨꯅ ꯕꯥꯏꯕꯜ ꯄꯥꯕꯤꯌꯨ ꯊꯥꯒꯠꯄꯤꯌꯨ ꯀꯞꯇꯨꯅ ꯍꯥꯏꯖꯧ ꯏꯄꯥ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯐꯠꯇꯕꯅ ꯑꯣꯖꯥꯕꯨ ꯑꯐꯕ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯍꯟꯕꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯣꯖꯥ ꯑꯗꯣꯝꯕꯨ ꯊꯥꯗꯣꯛꯄꯤꯗꯦ ꯍꯥꯏꯕꯁꯤ ꯑꯗꯣꯝ ꯈꯪꯕꯤꯌꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯐꯝ ꯃꯇꯝ ꯐꯥꯎꯕ ꯊꯥꯗꯣꯛꯄꯤꯔꯔꯣꯏ ꯍꯥꯏꯕꯤꯕ ꯏꯄꯥꯅꯤ ꯑꯣꯖꯥ ꯏꯄꯥ ꯏꯁꯣꯔ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯍꯧꯅꯅ ꯏꯄꯥꯒꯤ ꯕ꯭ꯂꯦꯁꯤꯡ ꯍꯩꯊꯕꯤꯌꯨ ꯏꯄꯥꯅ ꯅꯨꯡꯁꯤꯕꯤꯈꯤꯕꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯍꯧꯅꯅ ꯂꯥꯛꯄꯤꯌꯨ ꯐꯠꯇꯕꯒꯤ ꯊꯧꯔꯥꯡ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯏꯄꯥꯅ ꯍꯥꯛꯅ ꯇꯥꯟꯊꯣꯛꯇꯨꯅ ꯉꯁꯤꯗꯒꯤꯗꯤ ꯏꯄꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯊꯣꯏꯕ ꯃꯆꯥꯅꯨꯄꯥ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯄ꯭ꯔꯥꯊꯅꯥ ꯑꯁꯤ ꯀꯠꯆꯔꯤꯕꯅꯤ ꯑꯃꯦꯟ ꯏꯕꯣꯝꯆꯥ ꯌꯦꯟꯗ꯭ꯔꯦꯟꯕꯝ ꯑꯣꯖꯥ ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯂꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯆꯨꯝꯃꯤ ꯃꯤ ꯐꯠꯇꯕ ꯂꯩ ꯑꯣꯖꯥ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤꯕꯅ ꯐꯠꯇꯕꯕꯨ ꯉꯝꯃꯤ ꯑꯗꯨꯒ ꯑꯆꯨꯝꯕꯅ ꯑꯔꯥꯟꯕꯗꯒꯤ ꯍꯦꯟꯅ ꯀꯜꯂꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯥꯔꯦꯟꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯆꯠꯈꯤꯕꯒ ꯂꯥꯛꯄꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯑꯃꯇꯪ ꯔꯕꯤꯟꯁꯟ ꯒꯨꯗ ꯕꯣꯏ ꯍꯥꯏꯕꯁꯤꯅ ꯑꯃꯦꯟ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯏ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯃꯇꯨꯡꯗ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯁꯣꯔꯅ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯍꯟꯕꯤꯁꯅꯨ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯍꯟꯕꯤꯁꯅු ꯈꯨꯟ ꯉꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛꯄꯤꯔꯤꯕ ꯑꯊꯧꯕꯁꯤꯡ ꯏꯁꯣꯔꯅ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯍꯟꯕꯤꯁꯅු ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯀꯣꯟꯁꯤꯟꯕꯤꯕꯅꯤ ꯏꯁꯣꯔꯅ ꯉꯥꯛꯄꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤꯡ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯝ ꯑꯗꯨꯅ ꯑꯆꯨꯝꯕꯗ ꯑꯁꯦꯡꯕꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯗꯣꯝꯕꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯄꯥ ꯏꯁꯣꯔ ꯉꯁꯤꯒꯤ ꯂꯥꯏꯐ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯄꯥꯅ ꯁꯣꯛꯄꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯀꯅꯥꯕꯨꯁꯨ ꯃꯤꯔꯥꯏꯗꯦ ꯏꯄꯥꯗꯤ ꯑꯩꯒꯤ ꯃꯥꯒꯤ ꯈꯥꯏꯗꯦ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯣꯛꯇꯦ ꯏꯄꯥꯗꯤ ꯈꯥꯏꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯄꯨꯟꯁꯤꯟꯕ ꯂꯥꯛꯄꯅꯤ ꯏꯄꯥꯒꯤ ꯏꯅ ꯑꯩꯈꯣꯏꯕꯨ ꯀꯨꯞꯁꯤꯟꯕ ꯂꯥꯛꯄꯅꯤ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯠ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯄꯥ ꯅꯍꯥꯛꯅ ꯁꯣꯛꯄꯤꯌꯨ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯛꯇꯅ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯅ ꯈꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯏꯄꯥ ꯅꯍꯥꯛꯅ ꯁꯦꯝꯕꯤꯔꯤꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯄꯥ ꯅꯍꯥꯛꯅ ꯍꯥꯏ ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯄꯥꯞ ꯆꯦꯟꯕ ꯑꯅꯤꯃꯛꯀꯤ ꯃꯊꯛꯇ ꯅꯣꯡ ꯇꯥꯍꯜꯂꯤ ꯑꯅꯤꯃꯛꯀꯤ ꯃꯊꯛꯇ ꯅꯨꯃꯤꯠ ꯊꯣꯛꯍꯜꯂꯤ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯍꯟꯕꯤꯁꯅꯨ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯏꯄꯥ ꯑꯗꯨꯒ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯗ ꯂꯩꯖꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯖꯔꯛꯀꯗꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯀꯌꯥꯅ ꯏꯄꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯊꯧꯒꯜ ꯇꯧꯕ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯊꯋꯥꯏ ꯃꯥꯡꯒꯗꯕ ꯊꯋꯥꯏ ꯈꯣꯝꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯄ꯭ꯔꯥꯊꯅꯥ ꯑꯁꯤ ꯀꯠꯆꯔꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯦꯅꯦꯀꯥ ꯗꯦꯕꯤ ꯂꯃꯥꯕꯝ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯃꯦꯅꯦꯀꯥ ꯏꯕꯣꯝꯆꯥ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯖꯕꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯩꯈꯣই ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯉꯥꯛꯇꯅꯤ ꯑꯃꯅ ꯑꯃꯒꯤꯗꯃꯛꯇ ꯍꯥꯏꯖꯃꯤꯟꯅꯁꯤ ꯑꯗꯣꯝ ꯀꯔꯤꯒꯨꯝꯕ ꯊꯥꯖꯗꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯗꯒꯤ ꯄꯥꯡꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯖꯔꯒ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯣꯠꯅꯖꯔꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯛꯇꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯦ ꯑꯗꯣꯝꯒꯤ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯅꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯑꯃꯁꯨꯡ ꯂꯧꯅꯒꯗꯕꯅꯤ ꯃꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯏꯄꯥ ꯏꯆꯥ ꯑꯣꯏꯕꯒꯤ ꯏꯃꯥ ꯏꯆꯥ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯅꯤꯀꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯦꯟꯅ ꯍꯦꯟꯅ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯇꯥꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯍꯦꯟꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯪꯊꯕ ꯑꯗꯣꯝꯒꯤ ꯃꯊꯛꯇ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯩꯅ ꯅꯉꯣꯟꯗ ꯏꯪꯊꯕ ꯄꯤ ꯑꯃꯁꯨꯡ ꯏꯪꯊꯕ ꯊꯅꯝꯃꯤ ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯕꯒꯨꯝꯅ ꯄꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯒꯅꯨ ꯑꯃꯁꯨꯡ ꯀꯤꯕꯁꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯗ ꯐꯣꯡꯗꯣꯛꯄꯤꯔꯤ ꯖꯤꯁꯨꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ God bless you all. In the mighty name of Lord and Savior Jesus Christ. Amen.